Online Manipur YouTube channel swing bir pamampum nongpu makana taram loksari yariba makai asom basasi asam ko mana masing sasi tautum sanga sagumsi yariba makai adugo mathang update na railway bridge collapse near Sairang Mizoram 17 people declare confirmed dead Mizoram the railway bridge ama collapse to bada Meoi tara katare shire haiba pau pangi adugo mathang update asna governor ga August kun mapanda assembly session ka ukre MLA tara gi Laibak chief minister gi Khutta Leire Manipuri legislative assembly gi session ko bungam daba gi wathok ama leiram basu ngarang state cabinet na short notice to assembly session ko bina ba recommend taw khro matung da governor na ngasi lagliba August kun mapan ge yupung trauma thoida normal session oina famna ba samon tawkhre Laibak asigi constitution ke articles 174(1) gi matung ina governor na mifam asi ko bani haina Manipur legislative assembly ge secretary ke magazine na notification amma thokre notification asi house ki member khuding makta su copy piri amasung state gazette ta phongna ba su khangan khre short notice ta normal assembly session haibadi taragani thoi suba Manipur legislative assembly gi mari suba session samon to basi Manipur da handa ke asina han bani masigi su mathak atu pa state sing da su yamna tang na thokpa thodok sing oiri ihan han ba session adu yaudana numit nini dagi humni phawba notice pira Laibak asigi president na thokpa order gi matung na gazette ta phonglaga parliament gi session kaukiba gi president mayam ama leikhre makoi dugi manung da provisional parliament gi mari suba amasung manga suba mifam adusu amani taret suba lok sabha gi ani suba amasung manga suba session chu numit nini khaktamang notice pira ga normal session oina phamki nipan suba lok sabha gi taret suba session tara suba lok sabha gi tara suba session tara ga humtui suba lok sabha gi tara mathoi suba session amasung tara ga mari suba lok sabha gi mari rak ngarak tarurak nipal lak mapal lak tara ga nithoi rak amasung tara ga humdoi rak suba mifam su short notice normal session oina phamki haina record sing dagi phangi Laibak asigi president na lok sabha gi mifam amana samon tawdringai ki marakta short notice oina numit marini dagini numit tarani phawgi manung da parliament gi normal oiba mifam phamkhiba mayam amasu yauri han be session yauduna short notice ta numit tarani romtamak matampira ga kaukiba parliament gi mifam sing adudi provisional parliament gi ani suba session ani suba lok sabha gi taraga taruk suba session ahum suba lok sabha gi mari rak suba nipalak suba session manga rak suba lok sabha gi taraga humdoi taraga mari taraga manga amasung taraga taruk suba session asina singbani maram aduna handaki aten ba matam gi notice ta assembly session ka ubasi parliamentary convention da chatnaraga lagi amarom da handaki mifam asida maru oina Kuki jo purup tagi karak pa MLA tara asina assembly session asida saruk yadraga di makhoi makhata na MLA oigadra na trang oiroidra habadu chief minister nongthompam biren na lusin ba BJP gi legislature singi Khutta Leire maram di Manipur da legislative assembly gi rules of procedure and conduct of business ki chapter taraga manga subada yauriba regulation and vacant ni hairi aduga mathangi update asna CENTREDA PISILLAKPA Kuki state ki MAPTA NAGAGI lam saunu KONSALLBADAGI NAGASING mai hauna saunare India ki konung New Delhi da thasi ki taraga taret tasusat nariba Kuki militant group ki lusing basinga AK Misra ka lusing ba Union Home Minister gi mihut kang bu amaga unabada Kuki lusing basing aduna PISILLAKPA Kuki state sem nabagi MAPTA NAGASING gi lam saunu KONSALLBADAGI dagi Manipur gi NAGASING mai hauna saunare agency dagi phangwa pawasi na makhata na hai August taraga taret ki wari sana badu da pisin ki pa map adu da NAGASING gi lam saunu konsin le hai ba khang narak padagi Manipur gi NAGASING gi khwaidagi swabol loop amma oiriba United Naga Council UNC na su Kuki singi mayukta kan bo pham kaya morom phangdok khibani loina na Kuki singi lamtam masigi puari semdok sadok laba hotna riba asi lep kadabani karigumo makhata na chatharabadi NAGASING na tuminna yengduna leithokloi haiba wafam sing phangdorakkiba leikrabani amaromda NNCN IM amasung India government ani gi marakta sathorakliba peace talk asi NAGASING gi tokhaiba phiran amasung constitution gi matangda yanaba puraktabadagi matam sang leptuna leiroba matung tha asigi kunga tarukta makha satharaba yai haina pawasina makhatari pawasina makhata na hai NNCN IM gi maikai degi hojik phawbo wari sanaba si karamba matamdagi makha sathagadagi haiba sabsana laptop palaitri masida sunatana wari sanaba si the India government gi Leikhidre oina hapkiba AK Misra su Manipur gi wathok asida mai unsin kibana maram oiraga wari sanaba si makha Sathapa ngamdana leirakibani adubu Nagaland da yumthang nariba Manipur da Kuki singna tokhai palengak talakpadagi asobo wathok ama oiribani aduga top update amana CNPO Kuki zo singi demand da sangden amasung tengno open konsilakpa yaba ngamloi
Kuki zo MLA tarana Manipur gi singi district manga gi oiba chief secretary amasung DGP na tragna masiga manaba post semina prime minister ra bisin kiba memorandum sanden amasung tengnopun district yausin kiba adu yabo ngamloi haina sanden Naga People Organization CNPO na phongdor khre prime minister ra ikiba seron amada CNPO gi mai kai de gi thamki wafam de Naga tribe mapal ai mol anan sothe khoibu lamkang maring mongsang moyan amasung tarau purup sing asi Sanden district ke singwal lamgi mapu oiribani loinana kumja 2016 tagi Sanden amasung tena open haina ani thokna khaido khibani Kuki zo MLA karna makhoi gi demand tawba matamda chief secretary amasung DGP na tragna masige manaba post nagasing tanna dana hapchilaki NNSN amasung India lenga ki marakta kumja 2015 gi August on the framework agreement ku yak pina duna shanti purakna ba hojiksu satharibani framework agreement asigi makhada pum namak yanaraba waroisin amati lakani haibagi thajaba nagam pum kuding makki wakanda leiningai da nagana taba purup singna administrative arrangement amagi demand torokpada naga ki lamsokpa yaba ngamloi Kuki zo MLA tarana chief secretary amasung DGP natragana masiga manaba posting gi district mangagi da hablakpa demand tawsilakpa Sanden amasung tengnopon yosilakpa si akan momong da yaning da phongdokli haina siron aduna palli CNPO gi memorandum aduda CNPO gi president David Boyce Monsang Tribe Union gi president NG Benthan Mongsang Maring Uparup Assembly gi general secretary El Modum Sarang Khoibu Tribe Union gi president Joseph Hongsa Moyan Tribe Union gi president Francis Singnarini Hairi Doga matang update amana Kuki international doga update tawjage after watching Boplu Loitong Bom interview with Karan Thapar thewire.in. I'm optimistic that not all Meiteis are the same like Rijab Oza Mr. Blow. Matang update is now that the Kuki MLAs are clear with their stand on balkanizing Manipur. The bellies of 40 MLAs must pass a resolution in the state assembly to settle Manipur merger agreement issue with India. Thank you so much for watching my video. Hope you have enjoyed and have a great day ahead.